Loyalam E-PAO tabi bakudimappu hitram susmitana namidangi pizari ahamda panjari headline. National Highway 2 da Kuki Singna Chatharambam economic blockade Khudaktagi Handokhre. Meitei Singa Wari Sanakhiba Thadou delegation Kuki Singi Yeknabani Haina Kuki in Manipur na Laukthokre. President rule gi makhada Meitei raba lengak lon leibagi mohutta fresh election tawgadabani haina ke mega chandrana phondorakli. Pao Sandona Pichari. National Highway 2 da Kuki Singna Chatharambam economic blockade Khudaktagi Handokhre. The Working Committee of Kuki Civil Society Organization WCKCSOS na ngarang ayupung tare taba matamdagi National Highway 2 Imphal Dimapur lambi paringda Chatharakhiba economic blockade Khudaktagi Handokhre. Economic blockade handokhiba na maram oiraga lambi paring asida panduna leiramba mal puba gari sing Imphal tamna changlapa hokre. WCKCSOS ki spokesperson Thangmilan Kipgen na phangdokhibada Kuki Jo Singh maru oiba lambi ama oiriba Kangpokpigi Kangui dagi na Chuchampur chaliba lambi paringda mamang tha July 15 dagi numit kunni hena communal oiba mongda blockade chatharakhibana maram oiraga economic blockade adu chathagibani adubu Manipur gi governor na miyang chonglapga lunena mahausagum lambi paring aduda free movement yahalakhiba aduna maram oiraga economic blockade asi handopani WCKCSOS na changsinkhiba khongjangda UNC amadi miyamna laukhiba thodang adu thaganingai ni karigumba governor na miyang changbaga lunena chaba thabak laukhatrabadi total blockade changsin khigani hari Meitei Singa Wari Sanakhiba Thadou delegation Kuki Singi Yeknabani Haina Kuki in Manipur na Laukthokre. Lamdam asida santi thamnabagi dama kanglop ki irang asi thoklakiba chahi ani gi matungda Kuki in Manipur gi miyoi taratare na saba delegation ama Imphal da laktuna Meitei gi CSO singa yamna etihasik oiba mongda wari sanakiba adu Kuki in gi maikedi gi yamna kanna yaningdaba phangdopaga loinana Kuki miyam gi apamba amasung apunbagi oiba struggle asibu karimata thosade harunana makhoising asi Kuki miyam gi yeknabani haina laukthokre. Kuki in Manipur gi Information and Publicity Secretary Zang Haolun Haukipna Thadou Cherolamana Haribadi Thadou in Manipur gi mihut senduna miyoi taratare na saba delegation team aduna tha asigi tarukta Imphal da chatuna tongan ba Meitei gi Civil Society Organization sing aduga peace talk chathagibani Kuki in Manipur ase Thadou tribe singi apunba body ama Thadou in General Headquarter ga punna chaminariba loop amani maram aduna Thadou in Manipur gi Thadou tribe singi mahut sinba habisi maram chade maram aduna legitimate oiriba Kuki leader sing asige ayaba yawnuna Kuki miyam gi mihut siliba Thadou in Manipur natraga kanagumba miyo khudima Kuki miyam gi apamagi mayokta leiba amasung Kuki community singna changsiliba apunbagi struggle amasung aningba apamba asibu karimata thausadaba Kuki miyam gi yengnabani haina lawi Thadou in Manipur amasung masigi luchingba sing asi Kuki identity ga samnadaba amasung Kuki natte haina matam pumda claim tawriba kangbu sing asina hauji tholiba Kuki Meitei conflict asida Kuki miyam gi interest ta mahusenba natraga peace negotiate tawbagi moral responsibility adulaite hauzik wariba phibam asida peace talki mamingda khongchat pangthokiba asi aruba wahang amani Kuki miyamna ayaba kaya awaba kaya mayong naringai amasung mayung makai leitabadagi awaba kaya mayong naringai cherak asida asigumba thawong asi yamna chumdaba thawong amani zanen oiba mongda dialogue chataba haibasi community asigi ayaba oigadabani Kuki miyam gi maram charaba kholau asi local national international amasung stakeholder khudimakna khangbaga lunena Kuki community singna taliba justice safety amasung security asi na thaiduna punaba honaba khudimak reject tawpam thoi haina phongdorakli President rule gi makhada Meitei raba lengak lon leibagi mohutta fresh election tawgadabani haina kemega chandrana phongdorakli Sivasena Manipur gi President asi India gi Constitution muna khangdre BJP amadi punna chaminariba party na lengaklon soiraga Congress ta tainabagi hainabi asi lepnaba fagani President rule gi makhada Meitei raba lengaklon leibagi mahutta fresh election tawgadabani haina Manipur Pradesh Congress Committee MPCC gi President Kaisam Mega Chandrana phongdokhre Wafam asing asi India gi jati gi mapa Mahatma Gandhi amasung Indian National Congress na Englishing amaga chamapan nifuni thoigi August 3 da changsin khiba khongjang Quit India Movement amadi India Youth Congress tingkhat ki bachahi
humphumanga surakpagi numit ningsing paran thoram pangthokpaga mari lenana MPCC ki President Mega Chandra phungdokhibani Imphal gi Congress Bhavan da pangthokiba thoram aduda CLP gi leader Okram Ibobi MPCC ki President K Mega Chandra CWC gi member Gai Khangam amadi party gi maru eba thomi kayana saru yakhi loinana Indian Youth Congress ki thomi singna IYC gi Foundation Day kamari lenana naha singna lebak asibu hiram khudimakta mangjel thana puna ba pandam da wasapagi thoramsu pangthokhi Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu Lal Hauba Singna Assam Rifles ki camp ta nomai kapsinduna attack Chatharambam Khulai Paiba Lal Hauba Singna Assam Rifles ki camp ta nomai kapsinduna attack Chatharambam AR gi Meitei dagi su handuna Meitei animakta akan mamong da khuthoknakhre hari Hai diba thodok asinga se ayuk pung mari rom taba matamda Arunachal Pradesh ki Lazu area gi Noklo da leiba Assam Rifles ki camp ta thokibani Pawasina hai Ulfa amadi NSCN gi apunba lanmi singna AR gi camp aduda nomai kapsinduna Meitei ani dagi attack Chathagibani hari Lal Hauba Singna attack Chathagiba aduda AR gi Meitei dagi su live machine gun fawa khut hanbaga loinana Meitei animakta minute kullom khuthoknakhi Hauzik Pawbagi oina khuthoknaba aduda Meitei animaki oina asokapan amadi asi anagi paw phangba ngamdri thodok topamda AR gi ahenba forcing thomjinduna hauzi Ulfa Lalauba Singh phanaba operation chathari hari Manipur macha ani Assam ki train station amadagi ganja kg marfuni thoga konana police na fare Dimapur dagi Delhi tamna chakkigadaba downbound out of Assam Express ta tongduna lakpa Manipuri macha ani amasung Assam gi Ragia railway station da security force na check tabagi thabak chathabada ganja kg marfuni thoiga konana fare hari farba mioi ani adu Imphal East district dagi Tariq Khan amadi Afroz Pathan kawi makoi ani na ganja sing adu Manipur dagi Dimapur fawa puraklaba matung Delhi tamna puna honaramani hari fagalaba ganja sing adu lupa lakh nifumanga romgi mamal oigani hari farba mioi ani adu hauze wahang pang chathari hari Guwahati da Manipur macha ani Zali not ka konana Assam police na fare Manipur macha ani Guwahati da police ki kanguna Jali not ka konana fare hari pawsina hai ngasi East Guwahati police district ki team amana Basista police station gi manung chanba Vahar Ravida leiba Audi showroom manakta chingnaningai oiba mohongda lakpada Hyundai i20 registration number DL4 CAS 0800 asi khamduna check tawagi thabak sathaba matamda mi ani digi lupa chawnga chapi fake Indian currency note kuntra taruk amadi mobile phone aniga konana makhoi ani fagat khibani hari farba mioi ani adu Manipur gi samurai lapam Prasant Sharma chahi kunmanga amadi Wasim Wangmayum chahi kunmathoi kawi hari farba mioi ani adu wahang pang chathaba matamda makhoi dagi fagalaba Jali note adu Delhi gi Noida dagi exchange tawnanaba Guwahati da purakhibani haiba khamgamle makhoi ani dagi mobile phone sing adu forensic examination tawbaga lunana call record sing amadi message sing yengsinbaga lunana Jali note sing adugi horapam thidoknaba hauzik honari hari Lal Hauba Loop anigi miyoi ani amadi miyamdagi namduna sel khaiba miyoi ahum security force ke kambuna fare Manipur police ki kambuna chatharakpa operation gi manung chana ngarang Imphal East district ki manung chanba huikap makhale kaidagi RPF PLA gi lanmi ama fare hari farba lanmi aduna andro kharam changa thel kaidagi haikru jam lamjen ba Meitei Allies ning thoba chahi 18 kawi mangondagi mobile phone amasu fagat khi hari amaromda tha asgi taruk tasu KCP da PWG gi lanmi amasu Imphal West district ki Pasoi police station gi manung chanba moidang pok maning lai kaidagi fare hari farba mioi aduna Thobal district ki Khongjom Sapam mamang lai kaidagi haigru jam daya Meitei Allies Prem Allies luchingba chahi 13 thoi kawi hari mahak achamba wahang pang chathabada miyamdagi namduna sel khaibada chenei haba khangbangam lunena mongondagi mobile phone ama sim card ama su fagale hari amaromda Imphal East ki Porompat police station gi manung channa telepathy area da leiba dukan sing amadi miyamdagi namduna sel khaibagi thabakta chenaba miyoi ahum amasu Manipur police ki kanguna fare hari farba miyoi sing adudi oinam laleiba Meitei chahi kulhundoi konjengbam bungka chahi 13 amadi oinam sanjoi chahi 13 kawi miyoi ahum asi Imphal East district ki wangkhai khunau da leiba Laistram yafaba chahi 13 gi mayumdagi amadi Imphal East ki new chekon gi fabani makhoi dagi Honda Activa anisu recover tawre hari
Manipur amasung Tripurada illegal immigrant amasung ain kaina lam khopchiliba singi chaithing mayoknari haina envirena phongdorakli. Manipur amasung Tripura state ani asi illegal immigrant amasung ain kaina lam khopchilakpa singi chauna chaithing phangli haina former chief minister envirena phongdokhre. Daipra Motha party gi luchingba amasung founder oriba Maharaja Elias Pradyo Manikabu ngarang hangang da leba mahaki resident opagi thoram gamari lenana former chief minister asina makhatana haikibada Manipur amasung Tripura lebak ani asi itihaski oina anakpa mari lenabagi mathakta ngasisu makhatana lebak ani gi marakta tana thanaba yadraba mari sing lenori state ani asi hauzik illegal immigrant amasung ain kaina lam khopchilakpa kaya gi chaitheng phangliba asi kokhanabagi damakta su Tripura gi luchingba asiga makhatana khanakhigani Daipra Lotha Party ki luchingba asina Tripura amasung North East ki miyam da pikiba commitment maduna mangonda su hen thona ama ohele isu sing asi punna thengnamina ba mathautai haki Tripura ki luchingba adubu okpagi thoram aduda BJP ki MLA Sapam Kunje Kesor KH Bomsa Govindas Konthaujam RK Imo amasung NPP gi MLA Thongam Santi Shusharuya ki hari Amaromda former chief minister asina Malem Sinba thungna pangtholiba World Indigenous Day thoronga mari lenana mahagi account da thagalakiba warol amada Indigenous people singbu tharamna oladuna lamdam asida leriba Indigenous people sing asigi masagi culture amasung tradition lezaba kangbu amani haina singtharaduna numit asina lakpada Indigenous community singi right promote amasung protect toba yauna aikhoigi heritage ngak senabagi damak achepa phirep adu hena chechil hale loinana masina tungi mirol da mapung phaba santi amasung nungsi chanaba purapangam hangadoribani haiki Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu Aroibada maroiba pau amuka hana pizari National Highway to the Kuki Singna Chatharambam economic blockade Khudaktagi Handokhre President rule gi makhada maithira balengak lo lebagi mahota fresh election tawgadabani haina ke mega chandrana phongdorakli Meitei singa Wari Sanakhiba Thadou delegation Kuki singi yegnabani haina Kuki NP Manipur na lakthokre Matang asida Loyalam E-PAO na namitangi pau bibil lezare tabili bakudi mapu amuka hina kurumjani